मालेमगी तोंगान तोंगान मफमसिंगी पाव खरा अपडेट तौजरी नुपीसिंग मियाम मरक्ता वा ngang तालिबान लेंगांगना अथिंग थमख्रे मियाम तिनब मरक्ता नुपीसिंगना वा ngang तालिबान लेंगांगना अथिंग थमख्रे करिगुंबा अथिंग असिगी मायोक्ता लेरक्लबदी अकनब चेराक फंगने हाइना लौथोक्रे हाइरी अफगानिस्तान दा लेरिबा नुपीसिंगना मरु ओइना मसागी ममाई खुमजिंदुना थमगदबनी चंगना कांगोनसिंग असि ngakna चत्रबदी फारब मतुंगदा चेराक सोइदना पीगनी तालिबान गवर्नमेंट की माइकैदगी फोंदोरकपगी मतुंग इना लेबाक असिगी ख्वाइदगी मकोक थोंबा लुचिंगबा 𝗣𝗢𝗥𝗚𝗏𝗧 चटना कांगोनसिंग असि लेबाक असिदा चटनबा यारे हाइना खुयेक पिरक्खिबदगी मतुंग इना चटनबा हौख्रे मियाम तिनबा मरक्ता नुपीसिंगना फी अकौबा अपाबा अमदी अतेनबा फिरोलसिंग सेटपा इनबा यारोय लोइनाना हिंगलिबा मियोइसिंगी फोटोसु फोंबा यारोय हाइरी मखा तारकपा पावदा रॉकेट अटैक पाकिस्तान की पुलिस 12 सीखरे खरना फाखरे पाकिस्तान की लाहौर की चौराकना किलोमीटर 100 रोम चलगा लेबा 𝗨𝗏𝗟𝗓𝗏 डिस्ट्रिक्ट लेखोमना मरम ओइरगा थौबा ngamdana लेरिबा पुलिस की मोबाइल भेन दा सखंगदबसिंगना रॉकेट कापसिनदुना लांदारकपदा मफम अदुमक्तदा पाकिस्तान की पुलिस 12 सीखरे अदुगा पुलिस खरना मसखंगदबसिंग अदुना फादना पुखरे हाइरी सखंगदबसिंगना चथरकिबा रॉकेट अटैक अदुदा सोकलबा पुलिससिंग मनाकलकपदा लेबा हॉस्पिटल दा पुगतुना लाइखनखरे अचोकबसिंगी मनुंगदा अरुबा फिबमदा लेबा यावबना सीबगी मसिंग हेंगलकपा याना लेरी थौदो अदुगी मतंगदा पंजाब की सीएम मारिम नवाजना अकनबा मोंगदा यानिंगदबा फोंदोक्रे हाइरी मखा तारकपा पावदा न्यूक्लियर स्ट्रेटेजी की अयाबा बाइडेनना पीख्रे रशिया चाइना अमदी नॉर्थ कोरिया की लेबाकसिंगदगी न्यूक्लियर की खुसु खुलाइसिंगी मतंगदा अकीबा याबा थबक थौरम कया पाइखलकपा याबगी चिंगनबा लेबदगी अमेरिका की प्रेसिडेंट जो बाइडेन न्यूक्लियर स्ट्रेटेजी की अयाबा पीख्रे हाइरी न्यूयॉर्क टाइम्स की रिपोर्ट की मतुंग इना न्यूक्लियर स्ट्रेटेजी की अयाबा जो बाइडेन पिरक्लिबा असि लाकदोरिबा मतमदा चाइना रशिया अमदी नॉर्थ कोरिया न्यूक्लियर की खुसु खुलाइसिंगी मसिंग हेंगलक्तुना युमथंगनबदा लेरिबा लेबाकसिंगदा अकी अखंग लेपा लेतना पिरक्ली मसिदगी ngakthokpa ngamnaba honarapani hairi मखा तारकपा पावदा ईरान इजराइल की मरक्ता अनोबा लाल थोकलकपा याई ईरान इजराइल लांदागनी हाइना लाउथोख्रबसु हौजिक फावबगी ओइना ईरान इजराइल लांदाबा ngamdana लेरबसु ईरान की न्यूक्लियर की खुलाई लेबा लेबाक अमा ओइरकपा मरमना इजराइल अमदी ईरान लेबाक अनी की मरक्ता अनोबा लाल अमा थोलकपा याबगी अकीबा लेरे हाइरी अमरोमदा ईरान अतै अतोपा डेवलपमेंट की थबक थौरमसिंगदा मिटिंग चंगदना सुमनगी न्यूक्लियर की खुलाई साबदा मिटिंग चंगबना मरम ओइरगा लेबाक असिगी ओइना $1 ट्रिलियन अमरोमगी यामलबा सेनफम मांखरे हाइना रिपोर्ट अमना हाइरी मखा तारकपा पावदा serial killer की पाव पीबदा $1,900,000 की मना पीरगनी केनिया की जेलदगी नांथोक्तुना चेनख्रबा मसागी नुपी यावना पुन्ना नुपी 92 रोम हाटखिबा सुमनगी चही 38 खक्ता ngairiba कोलिन्स जुमाई पाव पीबा ngamba मियोइदा $1,900,000 की सेनफम पीरगनी हाइना केनियन पुलिसना लाउथोख्रे हाइरी कोलिन्स यावना पुन्ना मियोइ 12 रोम जेलदगी नांथोक्तुना चेनखिनबा होनबदा चेनबा जेल की ऑफिशियल मंगासु कोर्ट पुथोक्तुना केनियन सिलिंग $2 की सेनफम बोन तौनदुना कोर्टना थादोख्रे अदुबु लेबाक असिगी प्रोसिक्यूटर सिंगना जेल की ऑफिसर मंगा अदु पुलिस कस्टडी नुमित 13 रोम थंबिनबा कोर्ट हाइजकी पनबा याबदी तमथीरबा वैम्पियर serial killer कोलिन्स ममांग था जुलाई की अरोइबा मतमदा पुलिसना फाबा ngamkhibani जेलदगी नांथोक्तुना चेनखिबा मरमना मखा ताना माक नुपी कया हालकपा याबगी अकीबा लई हाइरी मखा तारकपा पावदा नुपा सिंगबु येंगनबनी खनबा ब्राइडल दोनना नुपा 13 अटैक तौग्रे हॉलीवुड फिल्म सिंगदा एनाबेल दोनना मियोइ कया थांगना यानदुना हाटपगी थौदोक येंगनख्रबसु असेंगबा थौदोक अमा ओइना अंगकपना थल्लबा ब्रिटेन की साउथ यॉर्कशायर की 𝗨𝗏𝗟𝗏 लेबा ब्राइडल दोनना हौजिक फावबगी मनुंगदा नुपा 13 रोमदा अटैक तौग्रे हाइरी 𝗨𝗏𝗟𝗏 लेबा ब्राइडल दोल की मतंगदा मियामना ngangnabagi matung ina ब्राइडल दोलदा एलिजाबेथ कोबी नुपी अमगी थवाई चंखिबनी एलिजाबेथ हाइरिबा नुपी असि महाकी मपुरोइबना लोंनम नमथाक तौबिरमलगा हुंदोकपिरमबनी हाइरी न्यूयॉर्क पोस्ट पीखिबा इंटरव्यू अमदा पैरानॉर्मल एक्सपर्ट अमसुंग दोल असिगी मपु ली स्टीयरना
ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯥꯏꯗꯜ ꯗꯣꯜ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯣꯠꯂꯛꯈꯤꯕꯗꯒꯤ ꯅꯥꯕ ꯐꯥꯎꯔꯛꯇꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯈꯨꯖꯤꯟꯒꯨꯝꯕꯅ ꯈꯣꯠꯈꯤꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯥꯏꯗꯜ ꯗꯣꯜ ꯅꯨꯄꯤꯗ ꯑꯦꯇꯦꯛ ꯇꯧꯗꯦ, ꯁꯨꯞꯅꯒꯤ ꯅꯨꯄꯥꯁꯤꯡ ꯈꯛꯇꯗ ꯑꯦꯇꯦꯛ ꯇꯧꯏ꯫ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛ ꯑꯦꯅꯥꯕꯦꯜ, ꯑꯣꯀꯤꯀꯣ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯗ ꯗꯣꯜꯅꯆꯤꯡꯕ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯗꯣꯜꯁꯤꯡ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯪꯒꯔꯤ ꯒꯚꯔꯟꯃꯦꯟꯠꯅ ꯔꯨꯜ ꯁꯦꯝꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2.5 ꯍꯦꯟꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯪꯒꯔꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ 38,000 ꯔꯣꯝ ꯑꯅꯧꯕ ꯔꯨꯜ ꯁꯦꯝꯂꯛꯇꯨꯅ ꯍꯪꯒꯔꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯪꯒꯔꯤꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯪꯒꯔꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯍꯪꯒꯔꯤꯗ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤꯗꯃꯛ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯦꯝꯂꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯤꯛꯇꯔ ꯑꯣꯔꯕꯥꯟꯅ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯍꯪꯒꯔꯤꯗ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯪꯒꯔꯤ ꯒꯚꯔꯟꯃꯦꯟꯠꯇ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯪꯒꯔꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯝꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯪꯒꯔꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯂꯛꯂꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯔꯝꯗꯤ ꯍꯪꯒꯔꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯁꯤꯌꯥꯒꯤ ꯂꯝ ꯃꯅꯨꯡ ꯌꯧꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯂꯝ ꯃꯊꯪ ꯂꯧꯁꯤꯜꯂꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝ ꯃꯁꯤꯡ ꯌꯥꯝꯅ ꯂꯧꯁꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯈꯔ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟ ꯑꯁꯤꯗ ꯉꯝꯇꯛ ꯆꯠꯂꯝꯂꯕꯁꯨ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯇꯛꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝꯁꯤꯡ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯗꯨꯅ ꯇꯦꯔꯣꯔꯤꯁ ꯃꯀꯣꯛꯁꯤꯡ ꯍꯥꯠꯂꯛꯄꯗꯒꯤ ꯄꯣꯡꯂꯝꯕ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔꯅ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯂꯝꯕ ꯍꯃꯥꯁꯀꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯇꯦꯔꯣꯔꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯍꯥꯠꯂꯛꯄꯗꯒꯤ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔꯅ ꯏꯖꯔꯦꯜꯗ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯁ꯭ꯔꯥꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔ ꯏꯖꯔꯦꯜꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯈꯔꯗ ꯃꯍꯥꯛꯀ ꯍꯧꯖꯤꯛꯁꯨ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯃꯥꯁꯀꯤ ꯂꯨꯆꯤꯡꯕ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯑꯣꯡꯁꯤꯡ ꯎꯔꯛꯄ ꯑꯃꯗꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯎꯅ ꯑꯀꯤꯕ ꯂꯩꯔꯛꯄꯗꯒꯤ ꯃꯤꯁ꯭ꯔꯥꯒꯤ ꯈꯨꯠꯊꯥꯡꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯅ ꯍꯃꯥꯁꯀ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯦꯕꯥꯅꯟꯒꯤ ꯃꯐꯝ 10ꯃꯨꯛ ꯑꯈꯥꯛꯄ ꯂꯩꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯦꯕꯥꯅꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯍꯦꯖꯕꯣꯂꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯈꯟꯗꯨꯅ ꯅꯣꯡꯊꯛꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯍꯦꯖꯕꯣꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯣꯀꯦꯠ 50 ꯔꯣꯝ ꯏꯖꯔꯦꯜꯗ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯗ ꯏꯖꯔꯦꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯈꯥꯟ ꯌꯧꯅꯤꯁ ꯑꯃꯗꯤ ꯗꯦꯌꯔ ꯑꯦꯜ ꯕꯥꯂꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 12 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤꯗ ꯏꯖꯔꯦꯜꯗꯒꯤ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 90,965 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯛꯄꯒꯤ ꯃꯁꯤꯡꯅ 39,194 ꯔꯣꯝ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 1,159 ꯔꯣꯝ ꯁꯤꯈ꯭ꯔꯦ꯫ ꯍꯃꯥꯁꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯕꯒꯤ ꯐꯤꯚꯝꯗ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫